No More Mr. Nice Guy by Robert Glover. Nupa amana mahaki nupina yabinaba honabada surprise gift kaya pi. Firol sing laibirami message toina thai imung manunggi mateng sing pangi. Adubu mahakna hena piri kudingi mahaki girlfriend na mangongi lapthokna ba honarei. Maramsina mahaki wakal du change tawrami. Mahakna gift piba amadi nupidu gi mateng pangba nupidu da call tawba kudimak toklaga masagi apamba pochai sing laisilami. Masana pamjaba thabak sing tawduna matam lelami. Asumna tawrakpasida nupiduna mahakpu nungsiba pharaklami amadi mangonda call tawraklami. Masi karamna oiribano habadu ngasigi video sidagi khangminasi. Marupsing psychotherapist amadi author Dr. Robert Glover gi matungina miyoi singa loinaba matamda nicely behave tawbada akaiba leite. Adubu nice oiba henanbana atai singda afabani utnaba honaba thabak sing chumna tawnaba ta honaba atai singbu maroina nupi singbu nungainaba ta honabada masabu awaba tahanjai. Kanagumana mahakse yamna phaba nice man amani mahaksi atai degi tongali haihanaba honabada mingonda ka hena mateng pangi masagi punsigi amadi masagi emotion gi care logdi. Adubu mahakna miyoi singi nungainaba kanna honaragasu miyoi singna mahakku value yaudana khalli. Asumna miyoi singda nicely behave tawnaba honaduna talaiba miyoi singbu author na the nice guy saina khangnei. Nice guy amagi lamsat singsi author na haukiba chahi yankhai gi manungsida nupa sing ayambada yawba thengnarami. Masigidamak author Robert Glover na mahaki best selling book No More Mr. Nice Guy haba laireksida nice guy ama oina bahonabada kari awaba mayokne. Karamna nice guy ama oibadagi value wangba self esteem wangba atopana respect tawba nupa ama oigani habadu marik chumna takli. Marupsing aikoi nupa ayamba maram kharadagi nice guy amagi lamsasing yauduna leiri. Aduna ngasigi wafamsi aikoi nupa kudingna khangjenba mathau tai. So, number 1, nice guy syndrome. Nice guy singna khalli karigumba makoina atopagi care lauraba atopa singi apamba bu piraba miyoi singbu impress tawgani miyoi singna makoibu nungsibigani makoigi apamba su pirakani makoigi punsidu problem yaudana hingani habsi makoigi thajabani. Adubu masigi wafamsi khwaidagi chawba babna sagatpa namthak amani masigi thajaba sibu author na nice guy syndrome haina maming tholi. Masigi syndrome sigi matungina nice guy singna mingonda pithokpada harauba poi makoina atopa miyoi singi asauba thawai nungaitaba awaba asina chingba problem sing solve tawnaba honai makoibu miyoi singna yabinaba ta honai atopa bu saudanaba khana chainaba amatada yaushinde. Masiguma miyoi singsi makoigi asoibadu atopana ukibada makoibu ikaiba pirakadra makoibu hundok piramgadra haibagi akibaga loinana hingi. Nice guy singna maroina nupadagi nupi singa loinabana hena pami nupina yanaba kana honai makoisi atopa nupa singdagi tongali haina khanjai. Nice guys oinaba honabada masagi harabu bu compromise tawi makoina masagi emotion losinaba honabada aronba kaya amasu phumduna thami makoina sauningba phawbu matang kaya dasu asawbu phumjinduna thami thawai nungaitaba kaya losinduna thami makoina pamdaba thabak singda no haiba ngamde maram singsina atopa na makoibu value laitana khalli makoibu laina sizinai. Aduga makoina aningba thungdaba matamdadi kaisu laitaba wafam amadasu maigumna sawhalli phattaba habit kayada addict chuhalli. Nice guy singna hena nicer oinaba honabada masabu hena awabo oihalli. Khudam singda tot kobu nupa amana nupi singna haibatapu illi makoibu respect tawi masina nupi singbu attract tawgani khalli. Adubu masina mahaki marup kaya phanglagasu mahaka date tawnaba nupi amatasu phangde mahakna khalli mahakuma nice guy amada attract tawdana nupi singna apangba singda attract tawriba karigino. Bill kobu nupa asi mahaki marup mapang singna darka laiba matamda toina sizinai miyoi singna darka laiba matamda mangonda call tawi mahakna nupi singi car yadaba semjeli mahaki laijaba sing pithoi. Adubu mahakna fana kanna migi mateng panglabasu mahaki matengdi kananasu pangbide. Gary hariba nupasi mahaki girlfriend na khanaba toina hawi mangoda thina ngangi. Adubu mahakna mahaki nupibu saudana kanna honai nupiduna hana khanaba hawrabasu mahakna hana sorry hainaba honai. Josh hariba nupasina mahaki girlfriend ga kainaba pami adubu mahaki girlfriend du thamoi kairani awaba tagani khanbadagi hanjan honarabasu kainaba ngamde. Number 2, the making of a nice guy. Author na hari perfect oina polkpa angang nupa macha amana nice guy ama oirakpa habasi mahaki asoiba nate masi society amadi family digi haurakpa asoiba amani miyoi amagi pukningbu olhangadaba khwaidigi maroiba matamsi pokpadagi chahi 5 phawbagi manungsini. Masigi chahi matang sida makoigi apamasing matam chana pihaningi mi khudingmangna mahaka sanaduna lehaningi. Aduna angang oiringai gi khwaidigi akibasi mahaku naitom thadok pirambasini
ꯑꯩꯅ ꯀꯞꯄ ꯃꯇꯝꯗ ꯏꯃꯥꯅ ꯆꯪꯕꯤꯔꯛꯇꯦ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯑꯩꯁꯦ ꯄꯔꯐꯦꯛ ꯑꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯁꯤꯅꯅꯤ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕ ꯍꯥꯏꯕꯁꯤ ꯑꯉꯥꯡꯗꯨꯅ ꯈꯜꯂꯤ ꯑꯃꯗꯤ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯄꯣꯛꯏ ꯃꯔꯝꯁꯤꯅ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯍꯥꯛꯁꯤ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯄꯥꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯂꯣꯠꯁꯤꯜꯂꯤ ꯃꯤꯅ ꯌꯥꯕꯤꯅꯕ ꯍꯣꯠꯅꯩ ꯃꯤꯒꯤ ꯑꯄꯥꯝꯕꯁꯤꯡ ꯇꯧꯔꯕꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯐꯪꯒꯅꯤ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯎꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ ꯈꯜꯂꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯃꯄꯥꯒꯤ ꯂꯝꯆꯠ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯆꯠꯀꯗꯕ ꯂꯝꯆꯠꯁꯤꯡ ꯇꯝꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯅ ꯊꯕꯛꯇ ꯑꯦꯗꯤꯛ ꯆꯨꯕ ꯂꯥꯟ ꯆꯠꯈꯤꯕ ꯇꯤꯚꯤ ꯑꯃꯗꯤ ꯑꯜꯀꯣꯍꯣꯜ ꯑꯁꯤꯅꯆꯤꯡꯕꯗ ꯑꯦꯗꯤꯛ ꯆꯨꯕꯅ ꯃꯆꯥꯁꯤꯡꯅ ꯃꯄꯥꯒ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯕ ꯐꯪꯗꯦ ꯃꯔꯝꯁꯤꯅ ꯅꯥꯏꯁ ꯒꯥꯏꯁꯤꯡꯅ ꯃꯄꯥꯕꯨ ꯐꯠꯇꯕꯅꯤ ꯁꯥꯎꯒꯟꯕ ꯆꯩꯒꯟꯕ ꯑꯣꯛꯇꯕ ꯑꯁꯤꯅꯆꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯏ ꯑꯗꯨꯅ ꯃꯄꯥꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯐꯤꯔꯦꯞ ꯂꯧꯏ ꯃꯃꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒ ꯀꯥ ꯍꯦꯟꯅ ꯄꯨꯟꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤꯁꯤꯡꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯅꯨꯄꯤꯅ ꯀꯔꯤ ꯄꯥꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ Number 3. Learn to please the only person who really matters. matam khudimakta nice guysingna miyoi khudimakna yabinaba honai maroina nupisingna yabiba habsi makhoi punsigi khwaidigi chawba mai pakpani khali aduna nupisingi mamangda smart oinaba honai phajaba hai hainaba honai masaki da khandaba mina ngangbada saudaba miyosingbu harauhanba thabak kanna suba nupisingbu respect tawba masagi apama sacrifice tawthokpa masagi emotion losinba asina chingba tawduna miyosingna nungsibinaba honai masina mahaki apama du phangani problem yaudana hingani khali adubu atopagi apamba phanghanaba honaringaida masagi pandambu nathaiduna thamba atopana mahaki mateng pangbidaba asina chingba maramsina masagi pandamdu phangdaba matamda sathina sauningba amadi ningamdaba kaya pokhalli aduna othana hari nangna nice guy ama oibadagi recover tawnaba atopana yabinaba honabagi mahuta nangna sana nasabu yanaba honagadabani masigidamak ahanbada atopana yabinaba honabagi opposite ta thabak tawgadabani khudamoina nangna nangi samdu post ana kaktuna nangsi smart oi habadu atopada utnaba matam punamakta honaragadi nangi samdu matam khara kaktana thamu nangna sam kaktana thamba matamda nangbu nungsiba miyoi singdu masing hanthade aduga nangna sam kakpa matamda nangbu nungsiba miyoi masing hengatte habasi realize tawnaba honagadabani anisubada nangna sagi care lawnaba honagadabani nice guy amana masagi kanaba thabak ama tawba matamda bahak masamaksi value leiba misak amani habasi ningsing halli aduna chang naina exercise tawba ising chang chana thakpa afaba chinjak chaba nasagi apamba pochai sing laithokpa apamba music taba asina chingba tawgadabani ahum subada nasana nasada pungning thaugatpa wahai sing haijagadabani nang nasana pamjaba positive affirmation oiba wahai sing isenduna thamu madu nungtigi nasana nasada hainabu hono mari subada nasana tanta leibagi matam pijagadabani nangna apama mafumsingda nasana tanta chatgadabani maramdi nice guy amana masa matanta leiba matamda mahak masasi kanano masagi apama na karino karamalam chatkani habadu khangjaba ngamalli manga subada nang nasagi aronba singdu save oiba miyoi singda haidokadabani masina nice guy amana masabu phattabani khanba amadi miyoi singna nungsibidre khanba wakal singdagi nathokpa ngamalli Number 4. Make your needs a priority. Nice guy singna atopa singi apamba sing thunghannaba honabada masabana ka hena apamba laitaba misik ama oina lawi apamba laitabana apamba phangdaba matamda makoi bu wahande habasi makoi gi thajabani aduga karigumba makoina apamba ama laiba matamda maduna koina na madi kanasu khanghandana phangnaba honai makoi gi apambana ahanba pandam oina thamba habasi miyoi singna nungsidanaba amadi naitom tanabagi lambi ni haina khalli maramsina makoina makoi gi apambadu phangba matamda masada hainadaba poi makoi gi apamba singdu phangdanaba honarei adubu othana hari masagi khanbana miyoi singbu hena attractive ohelli makoi gi apambadu phangba ngamalli miyoi amatana masada confidence laitaba complain tawganba migi mateng tabu ngaiduna leiba miyoi singda attract tawde aduna masagi pandamdu first priority oina thamgadabani sen kawba nupa amana mahaksi afaba misak ama oirabadi mahaki girlfriend na mahakpu soidana nungsibigani habasi mahaki thajabani maramsina mahaki girlfriend na yabinaba surprise gift kaya pisili message toina thajili firol sing leibirami amadi mahaki imung manunggi mateng sing panglami adubu mahakna mateng kaya pangnabasu afaba misak ama oirabasu mahaki girlfriend na mangondagi lapthoknaba honari mahakna mateng hena pangli khudingi mahaki girlfriend nasu hena lapthoknaba honari maramsina sena mahaki wakaldu change tawrami
ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯀꯔꯤꯒꯨꯝꯕ ꯒꯤꯐ ꯑꯃ ꯄꯤꯅꯤꯡꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯣꯠ ꯂꯩꯁꯤꯟꯖꯔꯝꯃꯤ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯈꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯃꯍꯥꯛꯀꯤ ꯚꯦꯂꯨꯗꯨ ꯍꯦꯟꯅ ꯋꯥꯡꯈꯠꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯉꯣꯟꯗ ꯀꯣꯜ ꯀꯌꯥ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯦꯟꯃꯤꯟꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ Number 5. Reclaim your personal power. Nice guysingna maram kharadagi masana masada awaba pijai confidence laina hingba ngamde thabak kudingda makoina oheningba mawongdu phangloidra khanba miyoisinga makoigi apamba mawongda thabak tawrakloidra khanbasina makoigi wakaldu charangna hali asengma nataba babna sagarpa wakalsingna makoigi wakaldu laitaba ngamande Nice guysingna atopagi nungaina bahonabada masagi thamoida phawa wakalsing masagi apamba sing losilli atopana nungaitaba phawdanaba achumba wahaising losinba aduga aranba wahaising haiba misak amasu oirei makoina thabak daita lawba kiba tungda lakadaba akiba kharadagi anoba thabaksing paikhatpa ngamde horamba thabaksing loisindana thami maram kharasi leibana Nice guysingna masagi punsidu confidence laina hingba ngamde aduna author na hairi nangi punsida thokleba thawdoksingdu nangna control tawnaba honaroidabani nangna semdokpa ngamloidaba atopana khanba wakhaldugi damakta awaba oiroidabani nangna semdokpa ngamgadaba thabaksingda mai onsengadabani nangi mitmangda thengnaba thawdokta thajaba thamgadabani babna sagatpa wakhalna nasana nasada awaba piroidabani nangna sauningba awaba akiba thawai nungaitaba naitom taba asina chingba thamoida phawba feelingdu phongdokadabani madu losenduna thamloidabani achumba haibada akiba leiroidabani masina atopana nangbu hena thajaba hengat nasagi thabaksing daita lauduna mai paknaba honagadabani thabak daita laudaba misak amatana masagi punsida mai pakpa ngamde habasi ningsinggadabani Nice guysingna masagi boundary ma semgadabani atopana nangonda usit hangadabani nangonda nungairoidaba thabaksing tawrakpa matamda madu tawganu pamde haiba ngamgadabani asumna sense tawraba Nice guysingna masagi punsidu thauna laina amadi mai pakna hingba ngamgani Number 6. Reclaim your masculinity. Nice guysingna nupasingi negative oiba magunsingdu losinura thamba aduga nupisingna pamgadaba magunsingdu chenbana atopana makhoibu nuksibigani makhoigi apambadusu phangani habisi makhoigi thajabani makhoina nupasingbu sauganba tamthiba minungsi khangdaba nupigi apamba ubidaba misak amagum khalli maramsina Nice guysingna makhoisi nupa ataidagi tongale haina khanjai aduna Nice guysingna nupagi oiba magunsingdagi lapthorai khwaidagi maroiba khudam ama haragadi Nice guysingna masagi imungdu magi makhada control tawba pamdaba magi nupina nungai khiroi khanbana imungi leader oiba ngamde maramsina nupiduna pamdrabasu imungi bar pumba puba tai adubu nupi singadi nupagi magun chendaba Nice guysingda attract tawba ngamde masagi apamba leijadaba nupa singbu asonba nupani haina khalli maramsina author hari Nice guy oibadagi antoknaba nupa oibagi magun singdu amuk hana phangnaba honagadabani masigidamag Nice guysingna masagi imung manung nupi angang amadi thabakta ka hena lupsinbadagi khara lapthokpa tai nupa singa pungadaba thabaksing haibadi sana khonabagi event sing yaushinba volunteer work sing da saruk yasinba nga phaba chatpa lamjen chenba natraga nupa singa hang out toba asina chingbada matam spend toba tai Nice guysingna masagi pungning amadi hakchang sohandanaba junk food chasinba lepa amadi nupa oibagi magun chenaba healthy oiba chinjak chagadabani drugs amadi alcohol dagi lapthokadabani ising marang kaina thakpa marang kaina pothaba asina chingba tawduna nangi physical strength wangkhathangadabani nakhoiga loinaba miyoi singdagi amadi cinema singdagi nasana pamjaba nupa gi magun chap chana chenba role model sing yengadabani nupa singna karamna masabu challenge tawi karamna thabak sing risk lawi habadu yengduna matau tamnaba honagadabani Nice guysingna mapasingda negative oina khanbadu toklaga awaba kaya mayoknaduna karamna makhoibu chawnabu yolei karamna makhoibu loinarei habadu amuk hana ningsinggadabani Number 7. Get the love you want. Nice guysingna masagi pungningdu phawba apambasingdu losenduna thamba amadi masasi perfect oide khanbana atopaga naknaba mari semba ngamde makhoina nuksinaba mari semba taragasu paisagi awaba leiba nupi sauganba nupi laichuba thawai nungai gandaba haiba indaba asina chingba problem leiba nupi sing choose tawi aduga healthy oiba mio singdi makhoiga nuksinariba nupida makhoina pamba magun sing chendaba taragadi mari dudagi lapthoi adubu Nice guysingdi asomna tawdi makhoina lapthoknaba honarabasu marai turai tawba amadi maral thangjinduna nakoina na honai author na hari masigumba nasagi oiba habit singsi hongdoktrabadi miyoi amataga naknaba nungsi mari semba ngamloi
ꯃꯁꯤꯒꯤ ꯍꯦꯕꯤꯠꯁꯤꯡꯁꯤ ꯍꯣꯡꯗꯣꯛꯅꯕ ꯅꯥꯏꯁ ꯒꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯅ ꯈꯟꯒꯗꯕꯅꯤ ꯃꯁꯥꯅ ꯆꯨꯝꯃꯦ ꯈꯟꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯅꯁꯥꯒꯤ ꯑꯄꯥꯝꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯇꯣꯞꯄꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯂꯣꯏ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯑꯁꯤꯅꯆꯤꯡꯕ ꯃꯁꯥꯒꯤ ꯑꯋꯥꯕꯁꯤꯡ ꯃꯁꯥꯅ ꯁꯣꯜꯕ ꯇꯧꯍꯟꯒꯗꯕꯅꯤ ꯃꯗꯨ ꯅꯪꯅ ꯁꯣꯜꯕ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤ ꯃꯗꯨꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕꯒꯤ ꯍꯩꯅꯕꯤꯁꯤꯡ ꯍꯟꯅ ꯊꯣꯛꯍꯟꯅꯕ ꯂꯝꯕꯤꯅꯤ ꯅꯁꯥꯒꯤ ꯑꯅꯧꯕ ꯔꯤꯂꯦꯁꯟship ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯗꯥꯏꯇ ꯂꯧꯖꯕ ꯅꯨꯄꯤ ꯈꯟꯒꯗꯕꯅꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯒꯟꯗꯕ ꯅꯨꯄꯤ ꯈꯜꯂꯣꯏꯗꯕꯅꯤ ꯃꯁꯤ ꯑꯐꯕ ꯃꯔꯤ ꯁꯦꯝꯅꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯅꯤ Number 8 Get the sex you want Nice guysinggi brainda asengba nattaba pornography mawong tadaba saktamsing angang oiringaida thengnakhiba phattaba experience sing chopa ikaiba nangkhiba maithiba nangkhiba asinachingba wakhalsingna pikthana yauduna lei maramsingsina makoina sex ta kahena lopsinba natraga sex tagi lapthoknaba honai pornography masturbation asinachingmana chahi nauringai naitom taba charangnaba asinachingba kohallabasu mapung pharaklaba matamdadi asengba sex tagi lapthokhalli babna sagatpa punsida hinghalli masida sunatna nice guy singna afaba partner ama oina bahonaba atopa nupa singdagi tonganba misak amani takna bahonaba makoibu phattana khankhidana bahonaba asinachingba sex tagi lapthokna bahonai adubu nupi ayamana tattana fongdokli makoina ahanbada nice guy singda chingchinba fauragasu tapna hainadaba faurei aduna othana hari sex habasi miyoibagi tangai fadaba human drive amani masibu namthanaba amadi losinaba honaroidabani masigi maramda ikaiba amadi akiba faudanaba aronba thabaksing tawroidabani aronba video sing yengloidabani sep oiba miyoi singda nangna khanba wakal singdu hongna haidoknaba honagadabani masina nice guy singna confidence laigani good sex phangba ngamgani Number 9 Get the life you want Nice guys singna miyo singna yabina bata honaba makoy apama losinba atopana saudana ba honaba asina chingba maramna makoy na phangningba pandamda honaba ngamde aduna makoy apama punsi mahingdu yauna hingba ngamde othana hari masi nice guys syndrome na thokanba kwaidigi chawba amangba amani Nice guys singna khusaman hengatna ba haiba kiba amuk hana school tamba kiba bangna pamdaba thabaktu tokthokba kiba mahangna pamjaba business tu hauba kiba asina chingba maithiba kiba perfect oibata ngaiduna ta leibana makoigi apamba punsi mahingdu phangba ngamde Nice guys singna makoigi apamba singdu atopagi mateng yaudana masa matantana thunghanna ba honabana makoigi apamba punsidu phangba ngamde Nice guys singna angang oiringeda makoigi apamba du matam chana phangba ngamdabana masana masabu hanthana khanjaba masabu maroidabani khanba wakalsina mai pakadaba miyamna khanggadaba thabaksing tawdana ba honai masina makoigi apamba punsi mahingdu phangba ngamande maramsing asidagi Nice guys singna masagi apamba punsi mahingdu phangba ngamnaba amadi masagi punsidu mai paknaba othana piribe advice singsi inbadai Nasagi akibudu thengnaba ngamnaba nangi akiba thabaksing khudamoina tolob hengatnaba haiba pamdaba thabaktagi tokpa nasagi business ama hawdokpa yaningdaba thabaki mayokta lepa nangna pamjaba hobby ama tawba hoba asiguma thabaksing pangthokpa howgadabani nasana pamjaba punsigi pandamdu nasana semjaba howgadabani mai pakpa haibasi lucky oiba khakinate othana PhD phangba therapist ama orapa haibasi jab yungba decision amada leptana amadi kanna honaba changi Counseling practice tawba howada akiba thengnaba hana tawramba thabaktagi tokpa part time job sing tawduna bill thinaba honaba asoiba kya thengnaduna tamba asina chingba kaya mayoknaba changi masi pumnamak masana masagi lambi semjabani miyo singna nangi goal du phangnaba honabada mateng panghangadabani miyo singda mateng pangbinaba haigadabani Nice guy singna masana masabu manghanjaba thabaksing khudamoina procrastinate tawba thabaksing loisendana thamba atobagi thabaksing tawduna lenba amuktada thabak anihum tawsendana thabak amatada mai pakna tawba ngamhandaba asina chingba mai pak loidaba thabaksing khudaktagi tokadabani nasagi thabakta pungning changgadabani horamba thabaksing loisingadabani atopagi awaba wakalsing khanduna laithok loidabani nasagi thabakta ahanba priority oina thamgadabani atopa miyoisingna masagi apamba pusi mahingda nungaina hingba ngamlabadi nangsu ngamgani habasi thajagadabani Marupsing ngasigi video si aikoi nupa singi oina kayam kanai natraga kana de habadu comment ta thambiramu aduna video si nungai khallagadi like tobiyu channel sibu subscribe tobiyu mathangda su kana video sing thagalakpada chitadana ba bell notification on tobu kawiginu Thank you for watching